Cookie ga India lenga ka kari haina balai badagi cookie na maitai gi ichulinaw sing na mayum dhanjila haipa paw phang badagi cookie sing na nongmai amadi bomb thadarak tuna maitai praja sing da aki tuzungba pohalakpa asi thamoi sokna nuaite India lenga na tauribasi maitai jati bu muthatna ba honare haibasi haiman bada thokloi haina hana minister oiram laba ningthozam birena phongdokre wafama sing arang pawmi singa mahaki yom fayeng da unaba amada phongdokibani mahang makha taraduna haikibada cookie sing na popi thariba mafam sing da Manipur Governor na chatuna yengsin haningi loinana cookie gidi khulai pai duna maitai da kaplakle maitai gina khulai sing lokhatlaga thamliba asina takpadi India lengak asi cookie sing bu kire cookie na tawbada India lengak na karishu tawba ngamdrei madugi mahut maitai da taina duna leire masidi PR thamlubagi kanaba leite PR lengak asi karino habisi khangdabugum tawre haina su phongtokki amaromda handak Manipur gi MLA sing India da Delhi da kausilaga hairakiba wafam Nakoi masel yanaba purako aduga lengak semo hairakiba adu yamna ikai ningai ni haiba wafam su phongdoke Niche sagase daite hairi bandi nayana niche sagase daite usleke le chalete bandi ngang thuge thuge intensely to mari rodra ji sagase it is not sagase the rule ko haugi ba sayida ko 1990 192 naira makome tu yemi atu na cookie ga lan thok no bagi na ga lan thok ni na ga ko subscribe to no ta ko kamna ko ko thok ko halu ko yi atai level best ko muting bang no ta ko khangni